LAMDAM Kuki Militant Samapan Logi WANGMADA Changlakkhre Hairiba WAPHAM ADUNA Achumba Oiragadi KARIGI DAMAK Militant SHING ADUGI MATHAKTA LOUKHATKADABA THABAK SHING Meeyamda PHONGNA LAOTHOKPA NGAMDRIBANO HAINA KHUNDRAKPAM MLATS LOKESHWAR HANGLAKLI WAPHAM ASI Hौखिबा नुमित खरनिगी ममांगदा सिटखिबा अकनमा नोंलै नुक्सिटना मरम ओइरगा एसीएसगी मनुंगदा लैबा युम निफुमरी अकाय अतोय नंखिबा अदुगी तेंगबांग खोंगसट अमदा माकना फोंगदोखिबनी तेंगबांग खोंगसट अदुगा मरी लेनना एमएलए लोकेश्वर हाई स्टेट स्टेट कुकी मिलिटेंट समापन चंगलखरे हाइना भाइरल ओइरखिबा मतम अदुदा लेंगाकना वाफम असे अरानबनी हाइदुना मीडियादा फोंखिबा पाउसिंग अरानबा ताहनखि मसी ओनतैनबदा मणिपुर लेंगाक सेक्यूरिटी एडवाइजर कुलदीप सिंह हाना कुकी मिलिटेंट समापन स्टेट इते चंगलखरे हाइबा वाफम असे पाउगी मीफम अमदा अचुंबनी हाइना थमखि असिगुंबा सयेतनबा वाफम सिंह असने मियामगी वाखलोंदा चारांगनबा अमा ओहेले करिगुंबा हाइरिबा वाफम असने अचुंबा ओइरबदी करिगिदमक कुकी मिलिटेंट सिंह अदुगी मथक्ता लौखतकदबा थबक थोरम सिंह अदु मियामदा फोंगदोक्ट्रिबनो हिरम असगी मतंगदा करी अरोनबा एजेंडा लेबगे हाइना एमएलए लोकेश्वर हंगलक्ली माकना मखाताना हाई मणिपुर की वाथोक असि अथुबा मतमदा लोइसिनबा लेंगाकना होनबियु खुंजा सिंगना लेंगाक ngakpa aduga lengakna khunja ngakpagi thabak asi mapung phana chathabiyu masigi onatainabada khunja singna lengak adumak ngaklaga leire masida lengak asina sutumina yenglaga laithokpa asi makhatana tawhaningde handak numit kharanigi mamangda sitkiba akanma nolei nusit aduna maram oiraga SCSC ki manung channa leiba yum nifumari chauna amang atanangki asigumba awasai thengnanglaba imung singda mahaki maikidegi ahanbagi oin angama mateng pibani loinana awawa taraba imung singda lengaki matengdagi lengaki maikidegi susoidana mateng pangani haibagi thazaba pirakli hainasu MLA Lokeshwarna makhatana phongdokhi aina sarkar da pilam tang tawungse issue si losana honaba matamda Khunda biganu khunjana sarkar ngakpa sarkarna khunja ngakpa tawiu sarkar bu khunjana ngakpa thabak se sidadi tahum biganu ja tholobi statement tholoba manjin uraga khode amten sathi ba haibu oire adana hauji thoiba khogi advisor khogi kuldip singh jina thoiba statement press statement amukta re thing tawiu aduga masagi hanbada khogi secretary khogi chief minister ki secretary ne thokpa jofri ne thokpa order aduga SP thawal thokpa order ado amungsu natte haidana oida pada bani haidam harabu kuldip singh na madu chume hagal amina kari ground da harino habase thuna praja Meeyamda madu maktang di sengdok piraga ki chingkhong makhong da leriba pakhalalise masi pakhalan bigano adugi matakta masagi laena khangagadi 900% sangare dare equate hairabanina adu itardi akhune si tawre haibagi mahota Meeyamda koi hurama kokta hoi filmda loina tawdu policy program lo haido poisi maram se karino sisu Meeyamda sengdok pio sarkar ki drama se khara thulo topiro natradine last drama se yengma ngamaktra kana tholko dasa do sarkarna daito lobi wa jai masna thamjake na ismana ai wapang khajai thamjari